Just Tamilong the official program sa ki haibidigi head constable herozit ki zaban pi khidre just lerim dabda herozit na nuai taba phongdokre Sumang de hip tuna leba nupa ma sakang daba singna thang len duna halamle Meng tabri basing taram nok sebolo na pok sandro pizre lesing ani mapal gi July gi tang kulum doida BT rota thokiba nongmai kap gi thodok ta sanjit si kiba du makok thongbo officer gi poktak matung ina magna hat kibani haina chongthorali ba Manipur police commando gi head constable herozit ki wafamadu ngasi ain gi thong da phongdok na ba Imphal West ki session judge ki quarter lakpada just masa Tamilong da official program ma sat ki haibidigi ma ki wafam phongdok khidre Herozina Serap Court Complex ta leba session judge Imphal West M Manoski Court ta lakpa matam da mahak pu mafamadu da hana ngai dun leramba ima singna harau tam no opag loinana mahaki khongthang asi mai pak na ba mangol piki mahapu court ki sangphom phawa thinjin ki Imphal West ki session judge M Manos official program amagi damak Tamilong da sakhi haibidigi mahaki muhut oina in charge puramba Imphal East ki session judge Salam Imosagi court chamber da herozit pudoki Imosana herozit ki statement adu March ki tang manga da session judge Imphal West ki court jaban pi na ba matam na hunna na lepki court gi thorlaba matung da herozit na pawmi sing da phongdo khibada ma ki sengba wari adu ain gi thong da khangana ba lakpa da just leram da basi nungai ta phawi March ki tang manga da mahak soidana masagi jaban pi gani haiki aina mapa kongam da thumna chimji lo shala lejo ba gi lale koi lale khanga ju security ha ba gi gam da isa section da badi kanja da badi yadam ni na ai nga ngai tu ni lejo re kai mayam ne nga lu ka gi da lai ai yam nungai je mayam na chum gi dong tai ma mayam na adigi mayam na chum gi dong ta smai na baby ba ji ai yam nungai je ai gi demu ta kanam ta lai tra ba pi da kanja ru re adu ba ngasi di asum ba gi demu ta ima mayam adigi sa mayam adigi nana maga sa mayam na smai to bi ba ji ai PLA thamoi da ai sieju yare ai mi hat pani ai miyam na mafam si dai hat ke jo dum hatu piu ai kai su kai de lobat tabu ai na ngasi thuksa rai si di asum bagi de magda tungi punchi da hor gi ba angang sing gi si da rol da ai gumba kaya da gi angang sing gi punchi si kan biu su ma mayam ji thuk na ba ai thamoi seng na kana ma ta gi thoi jin jaw na ai thuksa rak pani chana yana ai ira lai te ha bana te ai ira lai ai miyam da ai bu ngam ku ju hai jeroi ai ngam pi ganu ai mi hat pani ai hat piu ai kai su kai de no problem ai si da kem ta ki ba sing na bu lai te lobat tabu ai asum gi da magda ai miyam gi da magda thuksa rak pani masigi kunai ji ai na sumai na sam losan na lai ji ta ga di masigi kunai ji mun chi ba ta re ma de gi thuksa rak pani ma Herozit chat khraba matung da mafam adu leramba mi kiana just leram da basi pende asengba langla langjin puthok na ba khonri basi just masa leram da basina thinta halagadra haina chingna ba phawre tawng asi asum banate haiba kholaw kya lawki rabina misi ki matang da sem ke ba JC president Premilana just leram da ba thong asi pende asum bagi da makta lep kani haike achum badu phangani akhoi miyam na tan gi badabi do phangani na adu ngasi khudak ta postpone ta bujai ta cheng janing de adu achum ba magi da makta di je china matam chu pada dum khongjang jangchang ani ngasi ge Manipur sarkar je achum ba pam da ha be ai na je sigi pachi de la mon lai ba ki mama oina amma oina ai pen de na ai haijari achum magi da makta di akhoi thawai tha jo mak tha gani hero je na ngasi thawna phana ai mi hat pani na chong tharai miyam gi da makta ni ma na chong tharai be achum ma khong thang ama wayan ama mata tharo hai ba isona pirakpa adu gum ba tanja amani hai ba ai hai janingi 지금 맞춤 단자 치다 지 구닥다 postpone ta bujai ta cheng janing de ta bada tujungningai oiba thodok amoina masagi sumangda hiptun leiba nupa ma sakhangda bisingna thangna lendun halamle thodo sida chenabani haiba lekhidraba mi edugi nupi atombi amadi nupi edugi nupa ahal police na fadun wahang pang sathakre thodo si andro police station gi manung senba andro khoibu santipur da ngarang nubidang pung tara taram dai da thokibani lekhidraba mi edugi maming singa kham panchom seine punithoi apokpa lekhidraba apawi kawi thodo sida chenaramgani haina police na fadun wahang pang sathariba mate manau ani adudi yumkhai bam kulasandra sehi nipudaret apokpa wai hera andro khoibu santipur dagini amadi maki loinabi tespati debi sehi nipunithoi ni Istv news na pangba pawgi mathungina lekhidraba nupa si tespati ani suba mapuroibani hari lekhidraba panchongi matei ma ibemal na phangdorpada
ngarang numidang pung 4 minute yang khairom taba matamda lekhidraba mahaki manau nupa panchom amadi mahaki nupi atombi Istv ga punna yungaurga sumangda hiplega lehobani tawdo si Istv gi ahanba mapuroiba kulasandraga sinaraga sathakiba oigani haibagi chawrba thajabalei haike police na subu puthor kani haibagi thajabalei haike magi nupase magi thungan da changhi adagi aise ngatang gyan manguraga matamda ai mangona tanabani ma thongon thalaga tumlami ai thongdo nang bhairaga sangba matamda ngang hana ta thorai haire adai ma ponang da sum khona sum ha mangon tan kha tawde ma se kappa matamda man haiba ai isa gi khallaga ai ma bu kanning bani adu ma kallaroi jiti manani ta sena ki manani adum hairaga leire haba nupasini ai ti khangde nupasi normal ta de yungaga leirami tumaga leirami masi lekai gi nupasini hamatamda madi I dai basu utre aduga mangonda kayumba proof amta phangtre nupasdadi lekai gi misi sina hamatamda aduna hji akhone jingnari di makhoi ni sarau sina bara haiba ba phamse khoi tasena maki jingnai ba Silchar gi tongan ba mafam sing de khundari ba Manipuri sing na makhoi gi phungpham thokpa sing phangalu haina miyam gi oiba khongsat ma satkre Hiramasida Silchar da leiba khoi gi Paumi Noren Ningomana pirakpa report Ola kam Manipuri student union sinduna akhoi gi Silchar gi khoi district library da gi akhoi gi miyam gi ba khongjala ma sali maroi hai pungta sida maroi ba demand si akhoi gi yellow mi si kandiyo aduga government of Assam na akhoi gi maroi ba demand sing ai bi Silchar da kundari ba kasar kundari ba mai singi maroi ba demand sing di wa ni demand sing gi manungda akhoi si nipa suwa schedule Indian constitution gi nipa suwa schedule gi makha ba pi ba tong cha ba sing si hogi pauda Assam da kundari ba mai sing na pangri aduga masigi matakta amana akhoi gi Manipuri nan Manipuri ata Manipuri medium school Assam na ta kasar du manung chan lariba Silchar da laiba medium school Manipuri medium school sing da atopa nan amata khabira kanu masigi matakta tonga demand sing manung na akhoi gi Manipuri si akhoi gi Assam gi Saru kamani haiba masu akhoi pai ra play card amadi slogan na timba kaya lawda koi na season eri makoi na maruina masigi matakta Dudasan Kendra Silchar program da Manipuri Torab Sandupi haiba su haiba demand new akhoi di maruina Thapra Mairui kaya na yauna tharu yariba kanwasi da reni sida haiba slogan na si lauri nasi ayuk district library gi laktiba khongta biang ge ba khongta debna DC kasagi office mamanga tonga ma haiba wahi sinasi thabai slogan na si lauguna haiba Assam government ki mai gi mai tai singi ba haiba demand sinasi piu haiba sini Tagasari Noren Makadaba Pauda Isagi Sumang Sitana Migi Imung Kahana Singsep Tanaba Tabana Kanaba Karisu Pangloi Haina Deputy Safe Minister Gai Kangana Ngasi Moidang Pok Community Center Sangabagi Toronto Fongdokre Nagaland Safe Minister na Manipur Cultural Program Yoba Lakibadu Manipur Culture Saukat Nanaba Pongdok Nobody Hen Pagadabani Mana Makatana Haikibada Sing Amasung Tampaki Mapam Singda Hausit Saukat Torangi Tabak Sing Sab Sana Pakali Congress Party na Lamdamasing Miang with Tazaba Mangan Denaba Tabak Tori Haiki later nati mudo le tanaro na kunga hayin koi pai ma khon do nan tu ta ni mai ti haywa ni mudo ki hayin koi na mi chika hat ko nam sakti delete nagaland college ke nisado eastern naga hawa ko di state to ana demand tori mudo hamna ka sok to hai ni hai bi wajabe it is something unbecoming on the part of such a responsible chief minister of the state. Tormaduda Kontaujum Kendri MLA ke Sarat Moidangpok Gram Panchayat ke Pradhan Thoksum Gambhir yaunami kyana surgaki MLA Sarat na apaba mayam gi lusingba ama haibasi ainaina toriba thabaduna utkadabani Manipur da ahal orba senior citizen kharana center da BJP ke sarkar lakpada BJP party yaukiba sig maram miyam na munna khangi haike Manipur da aho mama soidna porani aho porse karma porgalo habto ako meena porada party poraya meena porada hamanga sawo wakhan kya megi sai Dakar ni mai jalan wambo, kerana apa tu? Ayo, orang orang tak tahu cara macam mana orang tu dia. Sungai tu jadi bah, ahal ni, ahal boleh orang tu dia. Ya, ya tu macam mana orang competition.
Police na miyam natraga criminal Singapore phong na bada yam na tasing apam mo ong pau phong na nabakwa na gadabni hay na Chief Secretary o nabagisor na nga si False MR Banquet Hall da pangtok kiba cyber crimes and digital electronics evidence haiba workshop hong dok thorom da haikre mana makata na phong dok kiba Manipur Police si leba asig manung da leba police sing manung da khwai digi smart oiba police ni workshop asig kanaba sing atopa mioi sing da su khangan duna police ki tawang ngam sing hengat hanna ba khwana gadabni haike. The purpose of the workshop is that those who have learned should share with others so that our capability is increased. Capability should not be confined to a few persons, it should be available to one and all so that the whole organization of the police department it becomes a smart police department. You should be able to communicate to the listeners. If you speak just like very slowly, I think the other fellow also may not hear you very clearly. You should try to communicate very clearly, either with the public or even with the criminal. Excellent communication skill you should have. You should be very forceful. You should be very clear. Ngasi thormadu da DGP LM Khokte yaw na police ki makok thong official kya surga ke LM Khokte na haiki bada cyber space asi apabam ong da season narabasu anti-social oiba mioi kaya na di makhoi ki khudong saba lo na ba phatba lambi da season ri haike. The cyberspace, how it is being used for largely for good purpose. Other than that, we have the bad elements who are taking full advantage of the cyberspace. Then we have the ugly elements. Who are the bad elements? If you look at the people who are using cyberspace, misusing cyberspace, mostly they are criminals, mostly they are antisocial elements or extremists. For extorting money, they use the cyberspace. Ngasiu pung taret lom tabda MJ Avenue de leba Gandhi gi mitamgi lekol manungda bom ni singna posak amaleram badagi miam mi painarure. Manipur Police ki bomb expert sing lak tuna kupna yang silaba matungda bomb oiramba yai sing na badagi akan section thorang luinana mafam adu da pokai handuna yeng bada sak yen sang yoba tiffin box orangke tawdo aduna maram oiduna MJ Avenue da mioi amata ayuki pung tararom phawa chalan khide tawdok thokpham da Imphal West ki SP yauna makok thongba official sing lak tuna yeng sinke. 1, 2, 3. Manipur kanna ba wa ngang bu criminal oi hairgadi Manipur thugai na ba wa ngang ba singbudi maribak ning bani haiga doribra haina RK mo nga si welfare club sagol ban gi building sanga ba gi thorom da phongdokre ngana makata na haiki bada Manipur gi sakwa thorangi fan ayam singil lamda thadai haibasi MLA singna khangbada natana masasu MLA oiram laba NPF ki president na khanglibo wafambu khangsin na daba sabasi sumde haike. Manipur territorial integrity, Manipur administration da asukpa apanba yohan biganu habise amasi communal wafam oitabra na khanjai aduga ching da development tawdi na hanjan na panba tai house su sometimes member khana haiba tai aduga ujik laiba mamang statement su thoki ngara khoi budget ki pathorok pada honorable CM na pathorok pada koi thengna jagi ayamba funding major funding myam che ching da thada banga tani NSCPR gi major project sing ching da thada yana lautui border area BDP gi program sing leiba ching da thada ba ukrul da ne senapati churachampur ga chandil ga thada ri myam do ching nga tani PMJSY gi major portion myam do yembiu ching da thada ri banga tani akoi sai da valley dilai na ko Imphal malung da bu chungaw yaw dro keno nga tani ana sugum myam se koina kopna khanda biu aina mamang do haijagi budo PWD gi sanction torpa kendra gi sengot pasa karora mamamni paisa se chingda 1.5 crore ni masi praja mayam khambi usine koina haijai Lagliba February kungani thui dagi hogadurba Council of Higher Secondary Education Manipur na loba exam asida Bishnupur district ki manungda Oinam Private Center Thambal Marik College Oinam khakta khangalaga CCTV camera khingani haina fitting toribasi college asigi student union gi serol mada kanne yaning do phongdorle serol asina makata na kariguma camera khinba tarbasu district asida leriba examination center punamakta chap manana panbo oram lobadi student union asina taramna olangada bani hairi hoji pawgi maktana temba brem tangobani
Baldev, a premier study circle. After the successful completion of the first 1-month foundation course, admission opens. Foundation course for classes 6, 7, 8 and 9 CBSE. Classes start 1st March 2016. Class timing 10 a.m. to 2:30 p.m. Duration 1 month. Subjects mathematics, science, English grammar, social sciences, Meitei Mayek and Hindi. Iramdam asigi ahan boyno puthokjaba sangai plastic storage tank sizinnabi yansinaba potlam yawdraba LLDP ina sajaba sangai tank sizinnabi fangbigidaba size singdi 200 300 500 750 1000 1500 amashun 2000 liter ni chahi taragi guarantee ga loinana khenaba makhal khudingi apama machu sing fangbigani Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr. Madhubala Laser Beauty Clinic MZ Avenue Imphal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift staff syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi narjingai da saksal hobana hena fai अमुकन तरानुक्सरी फिल्म की थबक थोरम सिंगदा अथिंग पीरिबसी कोमथोकपिउ सरकार नसु सब सब मियंग संगनिंगी हाइना थिंगम तोंब कोबा क्वाकेथल दिगी मिवेसिना ISTV की मियाम की खोलाव पीपल्स वॉइस ता फोन रोले ISTV की पीपल्स वॉइस मियाम की खोलाव हाइबा प्रोग्राम सिदा आइगिसु करिगुम्बा पामा खरादंग फोंदोक्सरी मदुदी कोइगे हबजे हबजे Manipur की फिल्म पामजबा फिल्म थो यौजबा मियोय क्याना अपन में पीरिबा हजिक के लालोबा सिंगना सेन की डिमांड तोरपदगी हजिक मणिपुर दा फिल्म की थबक पुनमुक लेपा सि मणिपुर मियाम की अमदी मणिपुर की फिल्म तसिंगना पामजबा मियोय सिंगदी यामना लाइबक थीबा मनी अदुगा मसी मणिपुर सरकारना मसी खंगना खंगना तुमिना लेथोपा हाइबा सिमसु अमुकेना यामना लाइबक थीबा मनी मणिपुर की सरकार दा आइना मरुइना होम पाइबिरेबा कोइगी डिप्यूटी सीएम कोइगी सरकार खंगमदा आइना हाइजनिंगबदी कोइगी मणिपुर दा कनागुम मियोय कंगलु खरादा शक्ति लेबा मियोयसिना की हलकपा मतमदा तुमिना मखोइना थोकपा तोगजरसनु हाइनो यंगथोकतुना लेबगी मतम मदु नाते कोइगी यामना हाइसिंगबा अमदी मणिपुर की मियाम की सखो थरंगे थबकता यामना हितोय सिंथोयबा मिनिस्टर मोइना मियाम की दायित्व खंगबा मिनिस्टर मोइना कोइगी मिस्टर ngai khangam asigumlaba miyam ge problem ase solve tona ba honabiyo akoi AC room da nungaina leithoktuna miyam sigera siroira aidi aigi thopa adum leigani haibagi matam adu nate miyam gi punsi kanba amadi kunai asibu sokot nagi damakta honabi yaba thabak kudimak honabiyu amadi miyam gi leader amo ibagi topom tokpa thabadu tobiyu haina aina request tawjari National Highway number 2 Imphal Dimapur lambi gi mafam sing da accident thobi sang hantanaba Surface Transport Hill Areas Divers Union Senapatina Mau Police ka khusam naduna highway sing mafam sing da traffic sign pole amadi reflector sing khinkre Desam Thobal District Council ki sahiyani gi nauna thau pugadaba khan khibaga loina ngasi mahiri luf asigi thomi singna Thobal Kethil ge khoibida lamtu sengdokre lamtu sengdokpa sida Thobal Municipal Council ki maikai digi kem asida sangba potlam kya mateng panglakhi hari Lamding Kuman Them Laikai Digi Haikam Sasikanta Elias Mil Kovasi Taramangarum Surbanupa Masama Satkibetang Taramanga Mem Digi Tokibagi Mapang Kangdan Mankrehari Mana Satkiba Matamda Kema Plaske Konga Masetki T-shirt Angang Bamalitki Mark Fit Manga in Sitroklam Wangi Kusungawi Masam Tenakai Kanaguma Singna Mark Putena Revadi Mananga Populis Station Natraga mobile number 8014-597-880 Natraga 9856157036 da pau PBU hari Border Security Force ke anoba personnel sama marpu humdoi training tobal loiduna ngarang haunobi matungina wasak loduna induction tokre tormadu da Mizoram amsung Kasar Frontier Headquarters ki DIG PSO Harmidar Pal Sarwya ki hari
जस्ट तमेंगलोंग ऑफिशियल प्रोग्राम सकी हाइबदी हेड कांस्टेबल हेरोजित की जवान पी खिद्रे जस्ट लेरमदब हेरोजित ना नुआइतब फोंदोखै सुमांग दे हिप्तुन लेबन नुपा अमा सखंगदब सिंगना थांग लेंदुना हालमले होजिगिदे आइसते मिनिक पाव मतांग सलोजरे मेंग ताबिरबसिंग मुकाना खुरमजरे